ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯥꯕꯜ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯊꯥꯕꯜ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕꯤ꯫ ꯅꯨꯃꯤꯠꯇꯨ ꯌꯥꯎꯁꯪ ꯃꯔꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯦꯕ ꯑꯃꯗꯤ ꯁꯨꯟꯗꯔ ꯃꯈꯣꯏ ꯑꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯁꯤ ꯍꯥꯏꯅꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯦꯕ ꯁꯨꯟꯗꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯁꯨꯟꯗꯔꯕꯨ ꯍꯧꯔꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ "ꯑꯁ ꯈꯔ ꯉꯟꯅ ꯆꯠꯁꯤ ꯍꯥꯏꯅꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯆꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯅ "ꯂꯣꯏꯔꯦꯍꯦ, ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯄ ꯌꯥꯔꯣꯏꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯩ ꯊꯦꯡꯉꯦꯅ ꯆꯩꯔꯤ, ꯑꯩꯗꯤ ꯁꯥꯎꯔꯛꯇꯅꯅꯦ ꯀꯣꯛ ꯍꯦꯛ ꯇꯨꯝꯃ ꯂꯩꯈꯤꯅꯤ." ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ "ꯀꯅꯥꯅꯅꯣ ꯑꯃꯨꯛ ꯊꯥꯕꯜ ꯆꯠꯄ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯕꯕꯨ? ꯏꯃꯥꯅꯔꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯨꯟꯗꯔꯅ "ꯏꯃꯥꯅ ꯍꯥꯏꯕꯕꯨ ꯑꯣꯏꯔꯕꯗꯤ ꯃꯋꯥ ꯂꯧꯕꯤꯗꯦꯅꯦ, ꯍꯣ ꯑꯃꯗꯨꯅ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ "ꯌꯥꯔꯦꯍꯦ, ꯃꯣꯔꯥ ꯆꯨꯔꯛꯂꯅꯨ, ꯆꯠꯁꯤꯜꯂꯛꯑꯣ" ꯍꯥꯏꯗꯨꯅ ꯁꯨꯟꯗꯔ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯕ ꯑꯃꯗꯤ ꯁꯨꯟꯗꯔꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯨꯗ ꯄꯨꯟꯅ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯂꯝꯈꯥꯡꯗ ꯃꯈꯣꯏꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯅꯈꯤꯕ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯍꯥꯞꯀꯠꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯊꯥꯕꯜ ꯑꯗꯣ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤ ꯑꯗꯣ ꯌꯥꯡꯅ ꯊꯧꯔꯛꯄꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯐꯝ ꯑꯗꯣ ꯌꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯊꯥꯕꯜ ꯆꯣꯡꯐꯝ ꯑꯗꯨꯗꯗꯤ ꯃꯤꯕꯨꯗꯤ ꯈꯔ ꯇꯤꯜꯂꯝꯂꯦ, ꯑꯗꯨꯕꯨ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯍꯧꯔꯝꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯅ "ꯊꯦꯕ, ꯅꯪꯅ ꯊꯦꯡꯉꯦ ꯂꯥꯎꯔꯤꯗꯤ ꯌꯦꯡꯉꯨ, ꯊꯥꯕꯜꯗꯤ ꯍꯧꯕꯕꯨ ꯍꯧꯔꯝꯗ꯭ꯔꯤ, ꯁꯦ ꯀꯥꯟꯗꯦꯁꯦ, ꯁ꯭ꯋꯥꯏꯗ ꯄꯥꯔꯇꯤ ꯃꯆꯥ ꯑꯃ ꯇꯧꯈꯤꯁꯤ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯗꯨꯅꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯣ ꯃꯊꯪ ꯃꯥꯒꯤ ꯑꯌꯥꯎꯕ ꯁꯦꯟ ꯈꯔ ꯄꯨꯊꯣꯛꯅꯔꯛꯇꯨꯅ ꯃꯐꯝ ꯑꯅꯛꯄ ꯑꯗꯨꯋꯥꯏꯗꯒꯤ ꯀꯣꯏꯍꯪ ꯍꯪꯗꯨꯅ ꯌꯨ ꯈꯔ ꯂꯧꯔꯨꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯌꯨ ꯈꯔ ꯊꯛꯁꯤ ꯍꯥꯏꯗꯨꯅ ꯀꯥꯆꯤꯜ ꯀꯣꯏꯌꯥ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯃꯈꯣꯏꯅ ꯃꯐꯝ ꯑꯃ ꯊꯦꯡꯅꯔꯤ꯫ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯁꯨ ꯃꯤ ꯈꯔ ꯁꯂꯨꯞ ꯄꯨꯜꯂꯤ꯫ ꯃꯈꯣꯏꯅ ꯂꯩꯔꯤꯕꯗꯣ ꯁꯣꯔꯣꯛꯀꯤ ꯁꯝꯕꯜꯂꯩꯅ ꯄꯤꯛ ꯊꯟꯅ ꯍꯧꯔꯤꯕ ꯃꯇꯥꯏ ꯑꯃꯒꯤ ꯃꯔꯨꯝꯗꯅꯤ꯫ ꯃꯈꯣꯏ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ, ꯃꯆꯤ ꯃꯔꯨꯝꯅꯤ꯫ ꯊꯥꯕꯜ ꯆꯣꯡꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤꯗꯤ ꯈꯔꯕꯨꯗꯤ ꯆꯠꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯊꯦꯕ, ꯁꯨꯟꯗꯔ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯄꯨꯟꯒꯗꯧꯔꯤꯕ ꯑꯁꯤꯅ ꯃꯤꯒꯤ ꯄꯣꯠꯂꯣꯏꯐꯝ ꯂꯩꯔꯤꯕ ꯃꯪ ꯑꯗꯨꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯃꯈꯣꯏ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯗꯨꯅ ꯈꯔ ꯊꯛꯄ ꯍꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯊꯛꯂꯤꯉꯩ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯍꯧꯖꯤꯟꯈ꯭ꯔꯤ꯫ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯈꯤꯕꯗꯒꯤꯗꯤ ꯃꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯁꯨ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯊꯣꯔꯛꯂꯤ꯫ ꯅꯤꯁꯥꯒ ꯈꯔ ꯄꯥꯅꯔꯛꯄꯒ ꯊꯥꯕꯜ ꯆꯣꯡꯕꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏꯅ ꯀꯔꯝꯕ ป้ꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯤꯠꯌꯦꯡ ꯊꯝꯂꯛꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤꯡ ꯄꯥꯏꯕ ꯍꯧꯈ꯭ꯔꯤ꯫ ꯊꯦꯕ, ꯁꯨꯟꯗꯔ ꯑꯃꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯀꯔꯝꯕ ꯄꯥꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯟꯅꯕꯁꯤꯡꯗꯤ ꯃꯊꯪ ꯂꯣꯏꯅꯃꯛ ꯃꯥꯅ ꯈꯣꯏꯗꯥꯖꯕ ꯅꯨꯄꯤꯁꯤꯡ ꯄꯥꯏꯈ꯭ꯔꯤ꯫ ꯁꯨꯟꯗꯔ, ꯃꯍꯥꯛꯁꯨ ꯀꯔꯝꯕꯗ ꯄꯥꯏꯁꯤꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ ꯃꯍꯥꯛꯁꯨ ꯆꯪꯁꯟꯗꯨꯅ ꯃꯁꯝ ꯌꯥꯝꯅ ꯁꯥꯡꯕꯤ ꯋꯥꯡ ꯆꯥꯎꯕꯤ ꯅꯨꯄꯤ ꯑꯃ ꯄꯥꯏꯈ꯭ꯔꯤ꯫ ꯊꯦꯕꯗꯤ "ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯅ? ꯊꯥꯕꯜ ꯆꯣꯡꯕꯒꯁꯦ ꯕꯤꯠꯀ ꯏꯔꯩ ꯂꯩꯇꯦ, ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯃꯪꯂꯒ ꯂꯦꯞꯄꯒ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯊꯦꯕ ꯃꯍꯧꯁꯥꯅ ꯊꯥꯕꯜ ꯆꯣꯡꯕꯁꯦ ꯀꯌꯥ ꯄꯥꯝꯖꯗꯦ꯫ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯧꯗꯨꯅ ꯈꯔ ꯆꯠꯄꯒꯤ ꯋꯥꯅꯤ꯫ ꯃꯍꯥꯛꯅ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯂꯤꯕꯁꯤꯗꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯑꯗꯨ ꯀꯣꯏꯕ ꯂꯥꯡꯕ ꯆꯠꯂꯨꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯂꯧꯔꯤꯕꯁꯤ꯫ ꯊꯥꯕꯜ ꯆꯣꯡꯕꯗꯗꯤ ꯃꯍꯥꯛ ꯀꯌꯥ ꯈꯣꯏꯗꯥꯗꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛ ꯅꯤꯁꯥꯅꯒ ꯈꯔ ꯀꯥꯔꯛꯄꯒ ꯃꯀꯣꯛ ꯑꯗꯨꯁꯨ ꯉꯥꯎꯔꯤ ꯍꯥꯏꯔꯪ ꯇꯧꯔꯛꯄꯗꯨꯗ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒꯦ ꯈꯟꯗꯨꯅ ꯐꯝꯂꯒ ꯉꯥꯏꯍꯥꯛ ꯅꯤꯁꯥ ꯏꯪꯊꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯈꯜꯂꯤ, ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯊꯥꯕꯜ ꯆꯣꯡꯂꯤꯕꯅꯦꯅ ꯌꯨ ꯉꯥꯎꯕ ꯈꯔꯒ ꯆꯣꯡꯃꯤꯟꯅꯔꯕꯅꯤꯅ ꯃꯣꯏꯅ ꯆꯣꯡꯂꯤꯕꯗꯨ ꯃꯑꯣꯡ ꯆꯥꯔꯤꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥ ꯒ꯭ꯌꯥꯟꯒ ꯇꯥꯕ ꯅꯠꯇꯦ, ꯐꯔꯪ ꯄꯪꯆꯣꯡꯗ ꯆꯣꯡꯉꯤꯅꯦ꯫ ꯊꯥꯏꯅꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯣꯝꯍꯧ ꯆꯣꯡꯕꯗꯨ ꯃꯤꯠꯁꯤꯗꯕꯨ ꯁꯪꯁꯪꯅ ꯎꯔꯛꯏ, ꯀꯔꯥꯏꯗꯒꯤꯕꯨ ꯂꯧꯊꯣꯛꯂꯨꯕꯅꯣ ꯈꯪꯗꯦꯅꯦ ꯐꯦꯁꯕꯨꯛꯁꯤꯗ ꯊꯥꯒꯠꯂꯛꯂꯤꯕ꯫ ꯃꯇꯝꯗꯨꯗ ꯃꯈꯣꯏꯅ ꯆꯣꯡꯂꯤꯕ ꯊꯥꯕꯜꯗꯨꯒ ꯍꯧꯖꯤꯛ ꯆꯣꯡꯂꯤꯕꯁꯤꯒ ꯍꯥꯏꯔꯒꯗꯤ ꯃꯩꯅ ꯆꯤꯡꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯣꯏ꯫
ꯅꯨꯄꯤꯁꯤꯡꯁꯤꯁꯨ ꯌꯨ ꯊꯛꯂꯒ ꯊꯣꯛꯂꯛꯄꯔꯥ ꯀꯔꯤꯅꯣ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯐꯤꯖꯣꯜꯁꯤꯡꯁꯤꯒ ꯌꯦꯡꯕꯗ ꯑꯩꯈꯣꯏꯗꯤ ꯍꯨꯃꯥꯡꯒ ꯅꯨꯄꯤ ꯀꯥꯡꯂꯦꯅꯦ ꯑꯁꯨꯝꯅ ꯊꯦꯕ ꯃꯇꯣꯝꯇ ꯈꯟꯖꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕ ꯃꯄꯥꯟ ꯊꯣꯛꯅꯤꯡꯂꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯖꯒꯥ ꯑꯃ ꯀꯣꯏꯊꯤ ꯊꯤꯔꯛꯄꯗ ꯉꯁꯥꯏꯒꯤ ꯃꯪ ꯃꯅꯥꯛꯀꯤ ꯖꯒꯥ ꯑꯗꯨꯗ ꯃꯍꯥꯛ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯊꯦꯕ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯁꯠ ꯂꯩꯊꯣꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯈꯔ ꯂꯥꯛꯂꯕ ꯃꯥꯜꯂꯦ ꯈꯟꯗꯨꯅ ꯊꯦꯕ ꯃꯄꯥꯟ ꯊꯣꯛꯄꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯑꯩꯕꯨ ꯀꯧꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯑꯍꯧꯕ ꯃꯈꯣꯜꯒ ꯑꯣꯏꯕꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯕ ꯅꯠꯇꯦ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯁꯂꯨꯞ ꯂꯩꯔꯤꯕꯅꯤ ꯆꯠꯈꯤꯕ ꯌꯥꯎ ꯍꯜꯂꯛꯄ ꯌꯥꯎ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯃꯁꯨ ꯀꯤꯔꯤꯛ ꯏꯟꯅꯔꯤ ꯊꯦꯕ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯅ ꯄꯔꯞ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯊꯥꯕꯜ ꯆꯣꯡꯂꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯕꯅꯤꯅ ꯊꯥꯕꯜꯗꯤ ꯆꯣꯡꯂꯒꯦ ꯈꯜꯂꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯥꯏꯔꯨꯏ ꯍꯣꯏꯁꯨ ꯍꯥꯏꯗꯦ ꯃꯥꯏꯁꯨ ꯍꯥꯏꯗꯦ ꯊꯥꯕꯜ ꯑꯗꯨ ꯊꯦꯕ ꯆꯣꯡꯕ ꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯊꯦꯕꯗ ꯇꯥꯃꯣꯗꯤ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯅꯨꯄꯥꯅ ꯍꯥꯟꯅ ꯍꯧꯖꯤꯜꯂꯤ ꯑꯗꯨꯗꯨꯒ ꯅꯨꯄꯤꯅꯒ ꯍꯥꯟꯅ ꯍꯧꯖꯤꯜꯂꯛꯏꯅꯦ ꯑꯩꯒꯤꯗꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯈꯨꯝꯗꯨꯅ ꯆꯣꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀ ꯇꯥꯃꯣꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯕꯅ ꯑꯩꯕꯨꯗꯤ ꯊꯥꯞꯄꯗꯒꯤꯅꯤꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯂꯥꯛꯃꯤꯟꯅꯕꯅꯤ ꯑꯗꯨꯝꯅ ꯊꯦꯕꯅ ꯈꯨꯝꯂꯨꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯅ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯇꯨꯃꯤꯟꯅ ꯆꯣꯡꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯤꯕꯁꯤꯕꯨ ꯃꯈꯥ ꯇꯥꯕꯁꯨ ꯍꯪꯂꯛꯈꯤꯗ꯭ꯔꯦ ꯏꯀꯥꯏꯔꯕ ꯀꯔꯤꯅꯣ ꯑꯩꯁꯤ ꯁꯛꯄꯨꯗꯤ ꯑꯗꯨꯝ ꯐꯖꯕꯅꯤ ꯑꯗꯨꯅ ꯑꯗꯨꯝꯗꯤ ꯌꯥꯕꯅꯤ ꯅꯨꯄꯤꯅ ꯑꯗꯨꯝ ꯀꯦꯜꯂꯛꯀꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯊꯦꯕꯒ ꯆꯣꯡꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯀꯔꯤꯅꯣ ꯎꯏꯔꯒ ꯂꯩꯔꯤꯕꯗꯨꯕꯣ ꯊꯥꯕꯜ ꯆꯣꯡꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯎꯏꯕ ꯂꯥꯛꯂꯤꯕ꯭ꯔꯣ ꯁꯦ ꯁꯨꯅꯥꯀꯗ ꯂꯩꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛꯇ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯗꯣꯝ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯃꯈꯨꯠꯇ ꯄꯥꯏꯃꯤꯟꯅꯗꯨꯅ ꯋꯥ ꯍꯪꯂꯛꯈꯤꯕ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯂꯩꯔꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯏꯇꯥꯎ ꯍꯥꯏꯒꯗ꯭ꯔꯥ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯆꯪꯕꯤꯔꯛꯄ ꯃꯇꯥꯎ ꯉꯁꯥꯏꯗꯩꯅꯦ ꯆꯣꯡꯂꯤꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯆꯪꯉꯒ ꯄꯥꯏꯔꯤꯗꯣ ꯏꯇꯥꯎꯗ꯭ꯔꯣ ꯃꯥꯗꯤ ꯀꯩꯅꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯤꯅꯦ ꯈꯜꯂꯨꯔꯕ꯭ꯔꯕ ꯅꯠꯇꯦ ꯀꯌꯥꯝ ꯉꯥꯎꯔꯨꯔꯒꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯨ ꯑꯩꯅ ꯍꯧꯖꯤꯛꯇ ꯄꯥꯏꯈꯤꯕꯗꯤ ꯅꯨꯄꯤꯅꯤꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯦꯕ ꯉꯥꯎꯔꯤ ꯐꯩꯔꯤ ꯃꯍꯥꯛ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯍꯥꯛ ꯄꯔꯞ ꯊꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯅꯨꯄꯤ ꯑꯃ ꯄꯥꯏꯔꯒ ꯅꯨꯄꯥ ꯑꯣꯟꯊꯣꯔꯛꯂꯤꯕꯗ ꯑꯗꯨꯒ ꯑꯩꯅ ꯃꯄꯥꯟ ꯊꯣꯛꯂꯤꯉꯩꯗ ꯇꯨꯡꯗꯒꯤ ꯀꯧꯔꯛꯂꯤꯕꯗꯨꯅ ꯀꯅꯥ ꯒ꯭ꯌꯥꯟꯒ ꯇꯥꯖꯕ ꯅꯠꯇꯦꯗ ꯑꯁꯨꯝꯅ ꯊꯦꯕꯅ ꯈꯜꯂꯤꯉꯩ ꯃꯃꯥꯟꯅꯕ ꯃꯊꯪ ꯆꯪꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯅꯪꯗꯤ ꯊꯥꯕꯜ ꯆꯣꯡꯗ꯭ꯔꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯋꯥꯔꯗ ꯆꯪꯉꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕꯗꯣ ꯋꯥꯔꯤ ꯂꯣꯏꯅꯃꯛ ꯇꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯅꯪꯁꯨ ꯅꯤꯁꯥꯗꯤ ꯐꯖꯅ ꯈꯥꯏꯔꯦꯍꯦ ꯑꯗꯣ ꯆꯠꯂꯁꯤ ꯍꯥꯏꯕ꯭ꯔꯣ ꯂꯩꯈꯤꯁꯤ ꯍꯥꯏꯕ꯭ꯔꯣ ꯊꯥꯕꯜꯁꯨ ꯂꯣꯏꯗꯣꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯑꯩꯁꯦ ꯉꯁꯤꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯇꯌꯥꯡ ꯇꯁꯣꯏ ꯏꯁꯥꯁꯦ ꯈꯤꯔꯨꯝ ꯂꯥꯎꯏ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯊꯪ ꯂꯣꯏꯁꯤꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔ ꯌꯥꯎꯔꯝꯗ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯅ ꯁꯨꯟꯗꯔꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯠꯇꯨꯅ ꯏꯪꯒꯤꯠ ꯇꯧꯏ ꯑꯗꯨꯕꯨ ꯁꯨꯟꯗꯔꯅ ꯃꯤꯅꯤꯠ 5ꯗ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯣ ꯉꯥꯏꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯍꯥꯏꯕꯗꯤ ꯊꯦꯕꯒ ꯂꯩꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ ꯑꯁꯤꯗꯒꯤ ꯗꯨꯀꯥꯟꯗꯒꯤ ꯆꯨꯔꯨꯞ ꯑꯃꯃꯝ ꯊꯧꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗꯤ ꯊꯣꯛꯈ꯭ꯔꯤ ꯊꯦꯕꯗꯤ ꯉꯁꯥꯏꯗꯒꯤ ꯃꯁꯥꯗꯣ ꯈ꯭ꯔꯤꯡ ꯂꯥꯎꯔꯝꯕꯗꯨ ꯏꯇꯟ ꯇꯟꯊꯈꯤꯕꯒꯨꯝ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯉꯥꯏꯔꯝꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯨꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟ ꯁꯦꯠ ꯆꯥꯕ ꯍꯥꯏꯕꯗꯤ ꯐꯨꯔꯤꯠꯁꯨ ꯑꯃꯨꯕ ꯑꯗꯨꯒ ꯐꯅꯦꯛꯁꯨ ꯑꯃꯨꯕ ꯑꯗꯨꯒ ꯃꯁꯝꯁꯨ ꯌꯥꯝꯅ ꯁꯥꯡꯂꯒ ꯃꯨꯁꯤꯟ ꯃꯨꯕ ꯅꯨꯄꯤ ꯑꯃ ꯌꯥꯎꯔꯤꯕꯗꯨ ꯊꯦꯕꯅ ꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯒꯤꯅ ꯃꯀꯣꯛ ꯃꯈꯨꯠ ꯃꯃꯥꯏ ꯂꯣꯏꯅꯃꯛ ꯌꯦꯡꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯣꯡꯗꯤ ꯎꯕ ꯐꯪꯗꯦ ꯃꯍꯥꯛ ꯊꯥꯕꯜ ꯆꯣꯡꯕꯗꯤ ꯌꯥꯎꯗꯦ ꯃꯍꯥꯛ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯗꯨ ꯎꯕꯗ ꯊꯦꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯣ ꯑꯃꯨꯛꯇꯪ ꯎꯖꯔꯕꯗꯤ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯃꯁꯥ ꯑꯗꯨ ꯏ ꯊꯥꯡꯗꯅ ꯆꯦꯅꯥꯒꯨꯝꯅ ꯉꯧꯔꯣꯛ ꯉꯧꯏ ꯏꯆꯝ ꯆꯝꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯥꯏ ꯑꯗꯨꯗꯤ ꯃꯁꯝ ꯃꯌꯥꯝꯅ ꯈꯟꯊꯈꯤꯕꯅ ꯎꯕ ꯁꯨꯐꯪ ꯐꯪꯂꯝꯗꯦ
Matam aduda thebana masigi nupi si paidadi pairage khaladuna nupi adugi manak tamna mahak para parap changchelai asumna mahakna changchelu phada mi mayam do mathang chinarakpadagi giri takshanarakli matam aduda thebasu nupi amada giri takshalluri matam aduda nupi aduna nangi sengoda usitribra aingonda tanja chaba lawribra haiduna kupang tharakhi masidigi mayam kaidore haiduna chensen narakpada nupi aduna mayam giri takshalapi khudong chaba lawraga mahakna aingonda takshilai haiduna haibadagi mayamna theba bu chingthokri matam aduda theba mahakna kulai ledru nupi adu bu jengnapadati nupi ado adumak ukhidrei haibadi mahakna hauji ukhiba amubo ngakta maksetpa nupi do mahakna yelakpada ukhidrei matam aduda thebana mahak ukhidrei mahak mangkhre haiduna kolaw lawi adubu lariba singaduna ngausinaribani haiduna mahakpu tap taba makhai phuki mamanaba singadu chenchen laktuna mayambu khamdokhi masidagidi ngahaktang charangnaba tholoba matungta thabalado makha tana amu haukhri masigi matung sundar thebage manakta changchelai aduga kari kamdoribano haiduna hangai matam aduda thebana itaw aisu gyan tadi aina phamlaga leringida amuba ngakta setpa nupi ama aina ukhi adugi manakta changchengi haiduna aina mayam maraktu khairaga changlakpada mayam giri takshilakpadagi aisu nupi duda giri takshallure mayam insilakprina isu phaba ngamdi aduga di nupi duna aingonda kari khalurabano khangdi maisida khubang ta thari tawbane thawone hek pairodine kaisu yaroi adugane irang phalang kumai harauge mingda melubadine moi kaisu hairoi nokta leigadorini lupa tara piramagane adum chakhiba yaduini law chalasilo asumna hainaraga mayam do loina makchana khri matam madu thebana aina hauji ukhiba amuba ngakta setpa nupi do ai aungta yengkhige hairi maruda leiriba singaduna yarese amu phubirakna bari chalase law hairakpada thebana aina hauji ukhiba nupi do kana makti oiraba janu mayam sing aduga punna thabal chongminaba sunati mahakti marakta adumak leplaga leiba khatani kana oiraba janu haiduna thebana mathanta sonjaba dutta mamanaba singaduna thebada nangi se mawunga ma tawbu mali chumda jawraga maibra maibira ama yengthu u haiduna makoi kariya do yangna sum thorokli matamadu da thebana makhona yangna thoriba gari adugi matungda nupi amana yamna kanna senduna tanarakpagi mawongda masada adumak phauri matamadu da thebana mahaki gari adudagi tunghan handuna yengli adubu kanasu lakti mi mayam amasu gari macha mayam ama thaukiba yaw thaujunnarpa yaw mayam ama tahori theba sundar amadi makhoi mamanaba singdo yangna gari do asum thorokpana haujikti magi mayum jawrabada mamanaba mathang loina makum hauri masidagidi sundar nasu mahaki mayum jawsilaklabada thebada gari yawringa sida nangi yumda thada biramlagi hairi adubu thebagi mayumdi sundargi mayum adudagi henkatna chatlibani thebagi mayum tamna gari ato thaugatlaba matungda sundargi mayumda amu hankidoribani adumna hangat handa tawgadabagi saruk sundarda nahasu adumak lehoro aisu khongna adum chakhragi thongal manga turuk khata jibo haiduna sundar bu leho halami aduga theba mayum lomda parap lakli mahana asum lakpata sundarna pung kaya tarabage haiduna pung yenglui matamdo pung 13 khara helamle 12 taslaklami matamadu sundarna pung sidi pangthieng bana tridana haiduna matomta isaiga nganglaga lakchari asomna mahan isai ngangduna chatlinge matamadu ta mahaki pholado ring lakli matamadu thebana karano haiduna yenglubada mahak nusina chapa nupi adugi phol oiduna lerami nupi aduna thabal halaklabra haiduna hanglakpada thebana halae haiduna khomi maduda nupi aduna nahak masak matau phajaba makhut monmon lawba lesabi dugi makhut pairakpra haiduna hangi matamadu thebana kadai daginuda nupi gi makhut amata pajarakti ikhuse keni haiduna wasai matam aduda nupi aduna adudi kaidoba chaluribano haiduna hanglakpada thebana but thengnaba chaluribani haiduna khomi asangna wari watai asum sanaraga lakpada hauji thongkal joksilakli matamadu tai khanghaudana thibagi mananganda karino khangdaba leitumgumba mana pop lawnga thomai matamadu ta thebana kanano haiduna saklai thoklagi yenglui adubu kanasu leiramdi masidagidi thebana ai yum changdore horen aigi kaya ulakanda toroklage hairi nupi aduna thamdrabasu aduma payu hairakpadagi thebana
ꯍꯣꯏ ꯐꯔꯦ ꯐꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯐꯣꯜ ꯑꯗꯨ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯦꯕ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯕꯨ ꯀꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯇꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯆꯪꯉꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥ ꯍꯣꯏꯁꯨ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯤ ꯊꯦꯕꯁꯨ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯉꯛꯂꯤ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯅꯦꯅꯥ ꯇꯥꯅ ꯍꯤꯞꯊꯔꯒ ꯃꯍꯥꯛꯀ ꯐꯣꯟ ꯄꯥꯏꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯜꯂꯣ ꯇꯥꯔꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃ ꯋꯥ ꯉꯥꯡꯉꯛꯈꯤꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯕꯅ ꯑꯩꯈꯣꯏ ꯏꯃꯥꯅꯤ ꯀꯩꯅꯣ ꯑꯩꯅ ꯊꯣꯡ ꯍꯥꯡꯇꯣꯛꯑꯣꯅ ꯍꯥꯏꯕꯗꯒꯤ ꯍꯥꯡꯇꯣꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨ ꯅꯠꯇꯦ ꯏꯃꯥꯒꯤ ꯃꯈꯣꯟꯗꯤ ꯑꯩ ꯈꯪꯉꯤ ꯏꯃꯥꯒꯤ ꯃꯈꯣꯜ ꯅꯠꯇꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯥꯈ꯭ꯔꯤꯕꯗꯣ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯌꯥꯔꯦ ꯅꯪ ꯉꯁꯤ ꯀꯌꯥꯝ ꯊꯧꯔꯒꯦ ꯉꯧꯔꯤ ꯐꯩꯔꯤ ꯇꯠꯂꯅꯨ ꯍꯥꯏꯔꯒ ꯊꯦꯕꯗꯣ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯔꯒ ꯑꯩ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯦ ꯊꯥꯕꯜ ꯆꯣꯡꯕ ꯋꯥꯔꯨꯕꯒꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯇꯨꯝꯂꯁꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯇꯨꯝꯊꯕꯁꯤ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ ꯍꯧꯖꯤꯛ ꯇꯥꯈ꯭ꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯪꯗꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯑꯣ ꯑꯩꯒꯤ ꯏꯇꯨꯅꯤ ꯏꯇꯨ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛ ꯅꯨꯄꯤ ꯄꯨꯔꯛꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯕꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯣ ꯍꯥ ꯊꯥꯕꯜ ꯆꯣꯡꯕ ꯆꯠꯂꯒ ꯀꯃꯥꯏꯅ ꯅꯨꯄꯤ ꯄꯨꯔꯛꯀꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯅ ꯅꯨꯄꯤ ꯄꯨꯔꯛꯇꯕꯗꯤ ꯉꯁꯥꯏꯅ ꯏꯃꯥ ꯍꯣꯏ ꯌꯥ ꯂꯥꯡꯉꯣꯏꯗ꯭ꯔꯣ ꯉꯧꯔꯤ ꯐꯩꯔꯤ ꯇꯧꯔꯗꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤ ꯅꯍꯥꯛ ꯀꯅꯥ ꯀꯅꯥ ꯂꯥꯛꯃꯤꯟꯅꯩ ꯑꯀꯣꯏꯕꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯏꯃꯥ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏ ꯋꯥꯅꯤ ꯅꯪꯕꯣ ꯏꯇꯣꯝꯇꯗꯤ ꯂꯥꯛꯂꯤꯕꯁꯤ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯊꯣꯡ ꯍꯥꯡꯇꯣꯛꯅ ꯍꯥꯏꯕꯗꯒꯤ ꯏꯃꯥꯗꯣ ꯊꯣꯡ ꯍꯥꯡꯇꯣꯛꯂꯝꯃꯦ ꯑꯗꯨꯒꯅꯦ ꯏꯃꯥꯗꯣ ꯇꯨꯝꯕ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯕꯅꯤ ꯋꯥꯁꯨ ꯍꯥꯏꯔꯝꯗꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯌꯨꯝ ꯌꯧꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤꯕꯗꯨꯗꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯄꯣꯛꯄ ꯍꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯅ ꯃꯍꯥꯛꯅ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯊꯦꯡꯅꯔꯛꯈꯤꯕꯁꯤꯡ ꯑꯗꯣ ꯅꯨꯄꯤ ꯑꯗꯨꯗ ꯃꯊꯪ ꯃꯊꯪ ꯂꯤꯕ ꯍꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯒꯤꯁꯦ ꯀꯅꯥꯒꯨꯝꯕ ꯇꯤꯃꯨꯔ ꯂꯥꯏꯃꯨꯛ ꯏꯟꯅꯔꯛꯄ ꯃꯥꯜꯂꯤ ꯃꯔꯝ ꯑꯗꯨꯅ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯅꯕ ꯇꯧ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯊꯦꯕꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯐꯣꯜ ꯑꯗꯣ ꯊꯝꯅꯈ꯭ꯔꯤ ꯐꯣꯜ ꯑꯗꯨ ꯊꯝꯅꯔꯕ ꯃꯇꯨꯡꯗ ꯊꯦꯕ ꯃꯍꯥꯛ ꯊꯥꯕꯜ ꯆꯣꯡꯂꯨꯕꯒꯤ ꯈꯔꯒ ꯋꯥꯕꯒ ꯑꯗꯨꯃꯛ ꯇꯨꯝꯊꯔꯕꯅꯤ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯇꯨꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯁꯤꯜꯂꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯐꯝꯂꯝꯕꯗꯒꯤ ꯍꯤꯞꯊꯔꯛꯂꯒ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯈꯤꯕꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯦꯕ ꯐꯨꯛ ꯂꯥꯎꯅ ꯃꯃꯤꯠ ꯑꯗꯨ ꯄꯥꯡꯊꯣꯛꯂꯒ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯑꯀꯣꯏꯕ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯅ ꯀꯔꯤꯅꯣꯅꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯇꯨꯝꯂꯤꯉꯩꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯪꯉꯛꯂꯒ ꯐꯝꯊꯈꯤꯕꯒꯤ ꯍꯤꯞꯊꯈꯤꯕꯒꯤ ꯐꯩꯖꯨꯞ ꯆꯤꯡꯈꯠꯄꯒꯤ ꯁꯧꯝ ꯑꯃ ꯐꯪꯈꯤꯕꯅꯤ ꯑꯗꯨꯒ ꯀꯝꯗꯧꯔꯤꯕꯖꯥꯠꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯦꯕꯗꯣ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯪꯂꯥ ꯅꯠꯇ꯭ꯔꯒꯅ ꯋꯥꯈꯜꯅꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡꯗ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯃꯗꯨꯗ ꯊꯦꯕꯅ ꯀꯅꯥꯅꯣꯅꯦ ꯀꯞꯂꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯊꯦꯕꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯄꯒꯤ ꯁꯥꯎꯝ ꯐꯪꯏ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯕꯪ ꯂꯥꯎꯅ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝ ꯐꯪꯂꯛꯄꯗꯨꯗ ꯊꯦꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯁꯥꯎꯝ ꯑꯃ ꯐꯪꯉꯤꯕꯗꯨꯕꯣ ꯃꯤꯗꯤ ꯆꯠꯈꯤꯕ ꯎꯗꯦ ꯑꯗꯨꯒ ꯃꯤ ꯆꯠꯈꯤꯕꯒꯤ ꯁꯥꯎꯝꯗꯤ ꯐꯪꯏ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯦꯕꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯍꯥꯛꯀꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯒꯤ ꯑꯁꯣꯝ ꯋꯥꯡꯃꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯗꯨꯡ ꯗꯨꯡ ꯊꯤꯟꯕꯒꯤ ꯃꯑꯣꯡꯗ ꯗꯨꯡ ꯗꯨꯡ ꯊꯤꯜꯂꯛꯏ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯥꯎꯈꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯈꯤꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯃꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯃꯄꯥꯟ ꯊꯣꯛꯂꯒ ꯌꯦꯡꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯊꯦꯕ ꯃꯄꯥꯟꯗ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯤ ꯑꯁꯨꯝꯅ ꯊꯣꯛꯂꯛꯂꯒ ꯃꯍꯥꯛꯅ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕ ꯇꯝꯅꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯆꯪꯉꯛꯂꯒ ꯃꯍꯥꯛ ꯑꯃꯨꯛ ꯍꯟꯅ ꯇꯨꯝꯊꯈꯤ ꯑꯁꯨꯝꯅ ꯍꯟꯗꯛꯃꯨꯛ ꯃꯍꯥꯛꯅ ꯇꯨꯝꯊꯕꯗꯒꯤꯗꯤ ꯀꯔꯤꯁꯨ ꯇꯧꯔꯛꯈꯤꯗ꯭ꯔꯤ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗꯗꯤ ꯅꯣꯡ ꯉꯥꯟꯗꯨꯅ ꯂꯩꯔꯝꯂꯤ ꯅꯣꯡ ꯉꯥꯜꯂꯛꯄꯗꯒꯤꯗꯤ ꯉꯔꯥꯡ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅꯃꯛ ꯀꯥꯎꯈ꯭ꯔꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯒ ꯄꯨꯟꯗꯨꯅ ꯌꯥꯎꯁꯪ ꯀꯣꯏꯕ ꯑꯃꯨꯛ ꯆꯠꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ
नुमिदांगी मतमदा ngarang thabal chongliba mafam adudaki khara hantuklaga atopa lampak amada ngasisu thabal chonggadori chalusi hairi adubu thebana hakchang kya nungaiti ngarang su mi laira khangdaba mi mayam ama thengai adugi su mathakta nupi amasu aina kupak tharakhi haiduna chalaroi haiduna hairi madamaduda thebaki mamanaba sundarna hera mafam ama khaktangda kupanga tharaklaga hekte yaba nate haiduna thebum puranaba kana hairi asumna hainarabada hojikti thiebasu yari thabal chongba yawdrabasu chatpadi yawrage khaladuna asumna tawduna hojikti matam adu yawsilakladuna thieba amadi sundar ngarangi chaminakhiba mamanaba singaduga punna thabal chongbodo amuhana lakli asumna lakpana hojikti thabal mafam jawrabada mayam singado thabal phajana chongi adubu thiebadi masado yamna kana nungairatri kok jamna kanna ngawba amadi masado khirum lawba kanagumba amana mahakpu lona yengba amadi kawrokpagum khanduna adumak leiri matam aduta thebana mamanaba singaduta ai yumda chamna chatninge aduna yumda chatlasi hairi mamanaba singaduna ngaikho haiduna adumak tawba leibidagi theba sawningladuna phare adudi ai chatpa horomlage nakoisu thabal loraga lao hairamlaga theba yamna sawna chatki mathamaduda mayamna ngai khore nangbo chamina sine hairi adubu thebadi adumak chatkhri mathamaduda manaba singaduna yarase mahake makhong chatpadane kaisu yobang ngodabrati makhona sum chachakhisunu aduduga aikhoina horen thaban chongbasi minit 5-10 loraga amuk chatpada lum lambi thingrado poni haiduna mayamado thabal chongli aduga kharana thabal chongsi haidu lakminaraga thabal phawba chongdingeda mayumda halasi haiduna nupi dangwa ningai tawi haiduna saunabsu yauri thiebasu sauningbadagi mayum lomda duma halaklei asum lakpana hojikti thabalgi makhol adu tamhauri asum lapthorokpana thabalgi makhol do tamsilaklaba mami sami tatslaklaba matam arudani chauraba upambi amagi makhongda nupi ama leplaga leirami matam adu ta thebana karano masinamo ibema nangdi swasida kadoriba natomdro mi kanasu chanadaba lambi asida natomta leiramliba sibu phattaba miga laktana pharga pujakhini he asomna hairubada nupi do karisu khumlakti adubu thebadi mahak ngangba lepti hoida hojing matamgi nupi dabu amam matheng naitom taba adu ada haiba ma leiribrata ngaihoro chalage asomna hairamlaga theba chikhe torokpada nupi do chut kablakli masidagi theba hai kaidorogi ni nangbo ha kanana kari tawiragi mafam swaida thabal chongbal lakpa miyoi singna puthoklaga thanamlabro natragana chensi kaina hainaraga tholaklaga nupa do gari yanga thoroga chen khrabraiba asumna hanglubadu da nupi aduna ai mafam masida leibi yamna kire ai po amukta thinbiramu hairi matamadu da thebana kayuna hairi butuwa ha kaya wa thilu hairi bano ai di gari su yorokte asumna hairakpada nupi aduna gari yawdsu yai khong adum chakhi si hairakpada thebana masigi nupi sidi muwung manini o lao thinbiragi asumna hairaka nupi aduga punna lakminari asum lakpada thebana ibe madi mingkari kawi kadai dagi no haiduna hangi matamaduda nupi aduna mahaki mamingado yamna sengna hayo haibi yadi karino khara suru nasinaraga ngangi marudu thebana ibe mabu lei lombra natragana lei thabra natragana wangamba kharangamdaba khara disfigure oiba nupira nahana ngangribadu ai karimata khangdre suru nasilaga ngabagum tawi ngasai aingonda thinbiu tamo hairakpadadi mayek sengna ngangkhibani hairi matamadu nupido amuk kablakli matamadu ta thebana pakapta kapi masigi nupisi nati maga nusina jaba nupadunu kari turmabu khangdi uma khongsida aduga thabak loire huntu thanamabra khangdi ibema nanna pakapta kapi dubu kaidorogi bani ha ati nanga nusina jaba nupadunaga nangondagi phonga puraga chakhrabro natragana sana lupa mayam ama puraga chingkhrabra asumna hairakpada nupi do wa makha amuk tarudri tumina amuk kapado lepkhri theba wa sumnga nangna chatlingai tunglomdagi gari yangna thorokli gari yangna thorokpa aduta thebana karai gari rone abema hanto hai hojikagi gari chidine khara thaklaga thoroklobani ne mi ga yengodoribani pop beta thomagadoribani
ꯃꯗꯨꯗ ꯁꯤꯒꯗꯧꯔꯤꯁꯦ ꯒꯥꯔꯤꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏꯅꯤ ꯃꯇꯥꯏꯗ ꯆꯪꯁꯤꯜꯂꯨ ꯃꯇꯥꯏ ꯆꯪꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯌꯥꯏꯗ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯒ ꯊꯦꯕꯒꯤ ꯇꯨꯡ ꯑꯣꯏꯔꯞꯅꯁꯨ ꯈꯔ ꯊꯥꯞꯇꯛꯅ ꯂꯩꯔꯤꯕꯅꯤ ꯊꯦꯕꯅ ꯍꯩꯃꯥ ꯏꯕꯦꯝꯃ ꯅꯪ ꯅꯅꯥꯁꯨ ꯈꯔ ꯄꯪꯕ꯭ꯔꯣ ꯍꯥꯏꯔꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯇꯨꯡꯗꯒꯤ ꯌꯥꯡꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯣꯝꯈ꯭ꯔꯦ ꯑꯗꯨꯒ ꯊꯦꯕꯒꯤ ꯃꯅꯥꯛꯇ ꯈꯥꯝꯃꯤ ꯊꯦꯕꯗꯤ ꯅꯨꯄꯤ ꯑꯗꯨ ꯊꯣꯝꯈꯤꯕꯗꯨꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤ ꯃꯤ ꯒꯥꯔꯤꯅ ꯊꯣꯝꯃꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤꯗꯤ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯁꯨꯟꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯀꯨꯝꯊꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯤꯅꯣ ꯅꯪ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯕꯗꯨꯅ ꯅꯪ ꯉꯔꯥꯡꯗꯒꯤ ꯀꯩꯅꯣꯝ ꯇꯧꯔꯕꯗꯤ ꯏꯕꯨꯡꯉꯣ ꯂꯥꯎ ꯆꯠꯁꯤꯜꯂꯛꯑꯣ ꯉꯔꯥꯡ ꯕꯨꯠ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯀꯣꯛꯁꯤ ꯂꯩ ꯈꯔ ꯀꯩꯅꯣꯝ ꯇꯧꯏ ꯋꯥꯔꯤ ꯁꯥꯟꯅꯕꯅ ꯃꯔꯣꯝ ꯌꯥꯗ꯭ꯔꯤꯕ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯄꯥꯛꯊ ꯌꯦꯡꯉꯤ ꯅꯨꯄꯤ ꯑꯃ ꯍꯧꯖꯤꯛꯀ ꯅꯈꯣꯏꯅ ꯒꯥꯔꯤꯅ ꯊꯣꯝꯈꯤꯕꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔ ꯑꯃꯗꯤ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯗꯅ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯇ ꯊꯦꯡꯅꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯗ ꯃꯊꯪ ꯀꯥꯈꯠꯅꯩ ꯑꯗꯨꯒ ꯊꯦꯕꯕꯨꯁꯨ ꯀꯥꯈꯠꯂꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯗꯤ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯈꯤꯕꯅꯤ ꯀꯗꯥꯏꯗ ꯄꯥꯏꯊꯣꯛꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏꯁꯤꯡꯗꯁꯨ ꯏꯕꯦꯝꯃꯧ ꯍꯩ ꯏꯕꯦꯝꯃ ꯍꯥꯏꯗꯨꯅ ꯀꯣꯏꯀꯧ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯃꯣꯕꯥꯏꯜꯒꯤ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯀꯥꯞꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅꯁꯨ ꯇꯁꯦꯡꯅꯃꯛꯀꯤ ꯒꯥꯔꯤꯅꯒ ꯅꯨꯄꯤꯒ ꯊꯣꯝꯈꯤꯕ ꯖꯥꯠꯂꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯅꯗꯤ ꯀꯔꯤꯝꯇ ꯊꯣꯝꯈꯤꯗꯕꯅꯤꯅ ꯑꯇꯣꯞꯄ ꯒꯥꯔꯤꯅꯒ ꯊꯣꯝꯈꯤꯕ ꯖꯥꯠꯂ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯈꯔ ꯊꯤꯕꯗꯤ ꯌꯥꯎꯏ ꯑꯗꯨꯕꯨ ꯃꯅꯥꯛ ꯅꯛꯄ ꯑꯗꯨꯋꯥꯏꯗ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯃꯈꯣꯏꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯂꯤꯕꯔꯥ ꯍꯥꯏꯗꯨꯅ ꯊꯦꯕꯗ ꯍꯪꯕꯗ ꯍꯣꯏ ꯃꯥꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯗꯨꯗ ꯒꯥꯔꯤ ꯊꯧꯔꯤꯕ ꯁꯨꯟꯗꯔꯅ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯗꯅ ꯄꯣꯞ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯗꯨ ꯇꯞꯊꯅ ꯊꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯅ ꯊꯣꯝꯕꯗ ꯅꯨꯄꯤꯗꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯥꯔ ꯂꯩꯒꯗꯕꯅꯤ ꯀꯟꯅ ꯊꯣꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯁ꯭ꯋꯥꯏꯗ ꯆꯣꯡꯊꯣꯛꯂꯒ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯃꯤꯅ ꯊꯣꯝꯈꯤꯕꯒꯤ ꯒꯥꯔꯤ ꯑꯃꯠꯇ ꯑꯩꯈꯣꯏꯅ ꯈꯪꯕ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯉꯥꯎꯔꯤ ꯐꯩꯔꯤ ꯇꯧꯔꯛꯀꯅꯨ ꯆꯠꯁꯤꯜꯂꯛꯑꯣ ꯗ꯭राꯏꯚꯔ ꯑꯩꯈꯣꯏꯗꯤꯅꯦ ꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯁꯦ ꯍꯪꯉꯣꯏ ꯃꯆꯥ ꯑꯃ ꯇꯛꯄ ꯐꯥꯎꯗ ꯈꯪꯉꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯂꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯒꯥꯔꯤꯗ ꯀꯥꯈꯠꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯊꯦꯕꯗ ꯅꯪ ꯉꯔꯥꯡꯗꯒꯤ ꯑꯩꯈꯣꯏꯅ ꯃꯥꯏꯕꯤꯔ ꯑꯃ ꯌꯦꯡꯊꯣꯛꯅ ꯍꯥꯏꯕꯗꯨ ꯅꯪ ꯌꯦꯡꯊꯣꯛꯑꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯑꯁ ꯀꯔꯝꯍꯥꯏꯅ ꯌꯦꯡꯗꯣꯏꯅꯣꯗ ꯑꯩ ꯅꯣꯡꯍꯦꯡ ꯉꯥꯟꯕꯒ ꯅꯈꯣꯏ ꯃꯌꯥꯝꯒ ꯀꯣꯏꯕ ꯆꯠꯂꯦ ꯑꯗꯒꯤ ꯍꯜꯂꯛꯂꯒ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯨꯛ ꯆꯠꯂꯦ ꯀꯔꯝꯕ ꯃꯇꯝꯗ ꯌꯦꯡꯗꯣꯏꯅꯣ ꯃꯇꯝ ꯑꯗꯨꯗ ꯁꯨꯟꯗꯔꯅ ꯐꯔꯦꯁꯦ ꯉꯁꯤꯅ ꯌꯥꯎꯁꯪ ꯂꯣꯏꯔꯦꯗꯅ ꯍꯌꯦꯡꯗꯤ ꯐꯖꯅ ꯌꯦꯡꯊꯣꯛꯎ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯒꯥꯔꯤ ꯑꯗꯨ ꯌꯥꯡꯅ ꯊꯧꯔꯛꯄꯗ ꯊꯦꯕꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯊꯦꯕꯅ ꯃꯨꯟꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯀꯩꯗꯧꯔꯦ ꯊꯦꯕ ꯍꯩ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯊꯦꯕꯅ ꯑꯩꯗꯤ ꯅꯪꯁꯤ ꯉꯁꯥꯏꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯊꯤꯔꯤꯕꯅꯤꯅꯦ ꯅꯠꯇꯦ ꯍꯧꯖꯤꯛ ꯒꯥꯔꯤꯅ ꯊꯣꯝꯈꯤꯕꯗꯨꯕꯨ ꯅꯪꯕꯨ ꯀꯔꯤꯝꯇ ꯁꯣꯛꯍꯧꯗꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯍꯩꯅꯗꯦꯀꯣ ꯈꯨꯅꯤꯡꯒꯤ ꯌꯨꯡꯁꯤꯜꯂꯛꯀꯅꯤ ꯅꯪ ꯅꯨꯄꯤꯗꯨ ꯑꯣꯏꯅ ꯑꯩꯁꯨ ꯎꯔꯕ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯂꯝꯕꯨꯗꯤ ꯈꯔ ꯂꯥꯞꯄꯅꯦ ꯑꯩꯈꯣꯏꯒꯤꯁꯤ ꯑꯗꯣ ꯌꯧꯗꯣꯔꯦꯗ ꯑꯗꯣ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯅ ꯀꯗꯥꯏꯗꯅꯣ ꯑꯁꯨꯝꯅ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯍꯪꯂꯨꯕꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯊꯦꯕꯒꯤ ꯃꯃꯥꯏꯗ ꯄꯥꯛ ꯊꯥꯖꯤꯜꯂꯛꯏ ꯑꯗꯨꯒ ꯅꯪ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯕꯅ ꯀꯩꯅꯣ ꯍꯧꯖꯤꯛꯇ ꯐꯝꯃꯝꯕ ꯅꯨꯄꯤꯗꯨꯅ ꯀꯥꯏ ꯆꯠꯈ꯭ꯔꯕ ꯑꯁꯨꯝꯅ ꯍꯪꯂꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯑꯣ ꯃꯌꯨꯝ ꯌꯧꯔꯦꯅ ꯂꯩꯍꯧꯔꯦ ꯌꯥꯔꯦꯀꯣ ꯁ꯭ꯋꯥꯏꯗꯅ ꯈꯥꯏꯔꯛꯑꯅꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯌꯥꯝꯗꯨ ꯊꯦꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯕ ꯌꯥꯕꯁꯨ ꯆꯩꯔꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯣ ꯃꯊꯪ ꯂꯩꯅꯍꯧꯔꯤ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯁꯨꯟꯗꯔꯁꯨ ꯃꯍꯥꯛꯀꯤ ꯌꯨꯝꯂꯣꯝꯗ ꯆꯪꯍꯧꯔꯤ ꯃꯇꯝꯗꯣ ꯉꯔꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯦꯡꯊꯩ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯕꯅꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕ ꯃꯪꯗꯨꯅ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯐꯣꯟ ꯑꯃꯨꯛ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯅꯨꯄꯤꯒꯤ ꯐꯣꯟ ꯑꯗꯣ ꯑꯣꯛꯈꯠꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟ 1,119ꯂꯛ ꯇꯧꯕꯕꯨ ꯁꯨꯡꯄꯥꯏ ꯄꯥꯏꯗꯦꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯕꯅ ꯀꯔꯤ 1,119 ꯑꯁꯨꯝꯅ ꯃꯤꯁꯀꯣꯜ ꯑꯗꯨ ꯌꯦꯡꯂꯨꯕꯗ ꯃꯤꯁꯀꯣꯜ 29 ꯂꯣꯝ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯀꯩꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯃꯤꯁꯀꯣꯜꯁꯤ ꯑꯩꯅ ꯃꯇꯧ ꯀꯔꯝꯕ ꯇꯥꯍꯧꯗ꯭ꯔꯤꯕꯅꯣ ꯑꯁꯨꯝꯅ ꯃꯇꯣꯝꯇ ꯁꯣꯟꯖꯩ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯪ ꯉꯔꯥꯡ ꯀꯩ ꯇꯧꯔꯨꯒꯦꯕ ꯅꯪ ꯉꯔꯥꯡꯗꯒꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯁꯣꯝꯗ ꯐꯣꯟ ꯄꯥꯏꯔꯤꯕ ꯊꯦꯕꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯧꯖꯤꯛ ꯅꯨꯄꯤꯒ ꯋꯥ ꯉꯥꯡꯈꯤꯕꯗꯨꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ ꯅꯪꯒꯤ ꯍꯧꯅꯕꯤ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯉꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯣ
ꯑꯗꯨꯝꯅ ꯍꯥꯏꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯕꯅꯤ ꯃꯗꯨꯗ ꯊꯦꯕꯅ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯍꯥꯏꯔꯤꯕꯗꯣ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯦ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯇꯥꯈꯤ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯌꯥꯔꯦꯁꯦ ꯌꯨꯝ ꯌꯧꯔꯒꯅꯦ ꯑꯩ ꯐꯣꯟ ꯐꯖꯅ ꯇꯧꯔꯛꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯊꯦꯡꯅꯔꯛꯄ ꯋꯥꯔꯤ ꯑꯃꯁꯨ ꯂꯩ ꯃꯗꯣ ꯅꯉꯣꯟꯗ ꯇꯝꯂꯒꯦ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯀꯛꯈꯤ ꯃꯇꯝ ꯑꯗꯨ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛꯀꯁꯨ ꯐꯣꯟ ꯇꯧꯁꯤꯜꯂꯛꯄꯗ ꯊꯦꯕꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯃꯤ ꯌꯨꯝ ꯌꯧꯔꯀꯥꯟꯗ ꯇꯧꯔꯛꯀꯦ ꯍꯥꯏꯕꯁꯤ ꯏꯌꯥ ꯌꯥꯗ꯭ꯔꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯐꯣꯟ ꯑꯗꯨꯃꯛ ꯄꯥꯏꯌꯨ ꯅꯪꯅ ꯍꯣꯔꯦꯟ ꯌꯥꯔꯕ ꯀꯥꯟꯗ ꯋꯥ ꯉꯥꯡꯉꯛꯎ ꯍꯥꯏꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯁꯨ ꯁꯥꯎꯅꯤꯡꯒꯨꯝ ꯀꯔꯤꯒꯨꯝ ꯐꯣꯟ ꯑꯗꯣ ꯐꯨꯔꯤꯠꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯐꯣꯟ ꯑꯗꯣ ꯀꯛꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕ ꯁꯥꯎꯒꯠꯂꯛꯂꯗꯨꯅ ꯅꯪ ꯐꯣꯟ ꯑꯁꯤ ꯊꯨꯒꯥꯏꯈꯣ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯅꯝꯕꯔ ꯑꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯈꯣ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯀꯞꯈꯠꯂꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯤꯕꯗꯣ ꯑꯩꯅ ꯇꯥꯍꯧꯏ ꯅꯪ ꯇꯁꯦꯡꯅ ꯍꯥꯏꯌꯨ ꯀꯗꯥꯏꯗ ꯂꯩ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔꯒ ꯊꯦꯡꯅꯔꯨꯕꯒ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯈꯛꯇꯃꯛ ꯎꯏ ꯑꯗꯨꯒ ꯃꯈꯣꯏꯅꯗꯤ ꯎꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯗꯨꯒ ꯑꯩꯅ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯨꯕꯗꯨꯅ ꯏꯃꯥꯟꯅꯕ ꯈꯔ ꯑꯣꯏꯔꯝ ꯒꯥꯔꯤꯅ ꯊꯣꯝꯈꯤ ꯍꯥꯏꯗꯨꯅ ꯇꯧꯔꯒꯅ ꯒꯥꯔꯤꯅꯁꯨ ꯊꯣꯝꯈꯤꯗꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕꯅꯣ ꯑꯁꯣꯝꯅ ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯐꯣꯟ ꯑꯗꯣ ꯀꯛꯈ꯭ꯔꯒ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯑꯗꯣ ꯋꯥꯈꯠꯂꯒ ꯎꯔꯕꯔ ꯁꯔꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯨꯡꯀꯜ ꯃꯄꯥꯗꯅꯤ ꯀꯅꯥꯝ ꯂꯩꯇꯦ ꯍꯥꯏꯔꯦꯗꯅ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄ ꯅꯨꯄꯤ ꯑꯗꯣ ꯐꯣꯟ ꯀꯛꯈ꯭ꯔꯤ ꯑꯗꯨꯒ ꯃꯦꯁꯦꯖꯇ ꯅꯪ ꯍꯌꯦꯡꯃꯛ ꯌꯥꯝꯅ ꯊꯨꯅ ꯑꯃꯥꯏꯕ ꯑꯃ ꯇꯧꯔꯒ ꯂꯥꯏ ꯈꯣꯏꯔꯝ ꯊꯣꯛꯎ ꯅꯪ ꯇꯤꯃꯨ ꯂꯩꯃꯨꯟꯅ ꯁꯧ ꯁꯥꯗꯨꯅ ꯆꯠꯂꯦ ꯍꯥꯏꯔꯛꯄꯗ ꯊꯦꯕ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯗꯨꯗ ꯊꯦꯕ ꯑꯣꯔꯣꯏ ꯄꯥꯔꯣꯏꯗꯕꯁꯤꯕꯨ ꯍꯥꯏꯔꯝꯂꯒ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯤ ꯑꯁꯣꯝꯗ ꯃꯍꯥꯛꯀꯤ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯪꯁꯤꯜꯂꯛꯂꯕ ꯃꯇꯨꯡ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯃꯃꯥꯗ ꯍꯥꯡꯅꯅꯕ ꯍꯥꯏꯔꯤ ꯃꯃꯥꯁꯨ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯗꯣ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯎꯔꯨꯝ ꯁꯥꯔꯨꯝ ꯑꯗꯨꯃꯛ ꯇꯨꯝꯕ ꯆꯪꯈ꯭ꯔꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯊꯦꯡꯉꯤ ꯍꯥꯏꯔꯝꯂꯒ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯅꯖꯕꯤꯗ ꯐꯣꯟ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯉꯁꯤꯁꯤꯃꯗꯤ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯒꯅꯨ ꯅꯪꯒ ꯋꯥꯔꯤ ꯁꯥꯕꯁꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯍꯥꯏꯔꯝꯂꯒ ꯃꯦꯁꯦꯖ ꯑꯗꯣ ꯊꯥꯔꯝꯂꯒ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯃꯍꯥꯛꯄꯨ ꯑꯩꯕꯨ ꯃꯤꯔꯥꯏꯂꯒꯦ ꯈꯜꯂꯤꯕ ꯖꯥꯠꯂꯥ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯋꯥꯔꯧꯖꯔꯤ ꯋꯥꯈꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯃꯥꯡꯂꯣꯝꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯂꯥꯎꯅ ꯈꯣꯡꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯊꯦꯕꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯅꯨꯄꯤ ꯑꯃ ꯀꯞꯂꯛꯂꯤꯕꯁꯤꯅ ꯍꯟꯗꯛꯇꯤ ꯑꯩꯉꯣꯟꯗ ꯅꯨꯄꯤ ꯌꯥꯝꯅ ꯀꯦꯜꯂꯤꯅꯦ ꯇꯧꯔꯤꯁꯦ ꯊꯦꯕ ꯃꯇꯣꯝꯇ ꯉꯥꯡꯅ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯌꯦꯡꯂꯨꯕꯗ ꯁꯨꯃꯥꯡ ꯃꯇꯣꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯀꯞꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯆꯪꯁꯤꯜꯂꯒ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯗ ꯀꯞꯄꯒ ꯂꯩꯔꯝꯃꯤꯕꯁꯤꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯨꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯒꯅꯤ ꯍꯥꯏꯔꯒ ꯊꯤꯟꯕꯤꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯛꯄꯗ ꯊꯦꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯅꯪꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯅꯍꯥꯛꯇꯤ ꯉꯁꯥꯏ ꯒꯥꯔꯤꯅ ꯊꯣꯡꯈ꯭ꯔꯕ ꯇꯥꯏꯅꯦ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯍꯥꯛꯅ ꯑꯗꯨꯝꯕ ꯇꯧꯁꯤꯟꯅꯔꯒ ꯑꯩꯉꯣꯟꯗꯒꯤ ꯆꯦꯟꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯕ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯐꯔꯦꯁꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯍꯥꯛꯄꯨ ꯑꯩꯅ ꯁꯣꯏꯗꯅ ꯊꯤꯟꯕꯤꯔꯒꯅꯤ ꯂꯩꯌꯨꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯣ ꯁꯪꯒꯣꯏꯗꯒꯤ ꯏꯟꯊꯔꯛꯂꯤ ꯑꯗꯨꯒ ꯒꯥꯔꯤ ꯑꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯅꯕ ꯍꯣꯠꯅꯔꯛꯂꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯍꯩ ꯑꯃꯨꯛ ꯇꯨꯝꯅꯅꯕ ꯇꯧꯔꯦ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯂꯒꯦ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛꯄꯨ ꯀꯥꯏꯗ ꯊꯥꯕꯜ ꯆꯣꯡꯒꯗꯧꯔꯤꯒꯦ ꯊꯥꯕꯜ ꯆꯣꯡꯕ ꯂꯣꯏꯅꯃꯛ ꯂꯣꯏꯔꯝꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯄꯥꯕꯨꯡ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯨꯒꯦ ꯇꯧꯕꯅꯤ ꯉꯁꯥꯏ ꯊꯤꯟꯕꯤꯌꯨꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯌꯥꯌꯥ ꯂꯥꯛꯄꯗ ꯑꯩ ꯑꯗꯨꯝ ꯀꯥꯎꯊꯣꯛꯂꯕ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯒꯤ ꯃꯄꯥꯅ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯅ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯄꯥꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇ ꯎꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯗꯣ ꯄꯔꯞ ꯄꯔꯞ ꯀꯨꯝꯊꯔꯛꯂꯒ ꯍꯥꯏꯕꯗꯤ ꯆꯤꯌꯥꯔꯗ ꯀꯨꯝꯊꯔꯛꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯀꯔꯥꯏ ꯅꯪꯅ ꯅꯨꯄꯤ ꯍꯥꯏꯔꯤꯗꯣ ꯑꯁꯣꯝꯅ ꯍꯜꯂꯛꯄꯗ ꯊꯦꯕꯅ ꯁꯤꯗ ꯂꯦꯞꯄꯤꯁꯤꯗꯤ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯒꯤ ꯃꯄꯥꯅ ꯒꯥꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯏꯟꯈꯠꯂꯨ ꯆꯠꯂꯨ ꯒꯥꯔꯤꯗꯣ ꯌꯥꯝ ꯊꯨꯅ ꯏꯟꯈꯠꯂꯨ ꯏꯕꯦꯝꯃꯁꯦ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒꯅꯦ ꯊꯤꯟꯕꯤꯔꯁꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯑꯁ ꯄꯥꯕꯨꯡ ꯑꯗꯨ ꯌꯥꯔꯣꯏꯗ
ꯃꯤꯅ ꯑꯃꯨꯛ ꯑꯩ ꯅꯨꯄꯤ ꯆꯦꯜꯂꯦꯅ ꯋꯥ ꯂꯥꯎꯈꯤꯗꯅ ꯑꯃꯨꯛ ꯍꯥꯏ ꯂꯧꯒꯁꯅꯨꯅꯦ ꯑꯩꯅ ꯊꯣꯛꯄ ꯍꯥꯏꯅꯒꯦ ꯂꯥꯎ ꯍꯥꯏ ꯃꯃꯥ ꯂꯥꯎꯋꯦ ꯅꯪꯕꯣ ꯑꯁꯨꯝꯅ ꯊꯦꯕꯒꯤ ꯃꯃꯥꯕꯨꯁꯨ ꯀꯧꯊꯣꯛꯂꯤ ꯑꯗꯨꯒ ꯊꯦꯕꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯕꯅ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯌꯨꯝ ꯐꯥꯎꯕꯗ ꯊꯤꯜꯂꯨꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯜꯂꯤ ꯑꯗꯨꯕꯨ ꯃꯃꯥꯁꯨ ꯀꯔꯤꯃꯠꯇ ꯎꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤꯗꯤ ꯃꯃꯥꯅ ꯈꯪꯂꯗꯨꯅ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯑꯩꯃ ꯅꯪꯁꯨ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯉꯛꯑꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯒꯤ ꯃꯄꯥꯅ ꯑꯍꯥ ꯃꯥꯗꯤ ꯃꯄꯥꯟꯗ ꯑꯗꯨꯃꯛ ꯂꯩꯖꯔꯁꯅꯨꯗ ꯏꯀꯥꯏ ꯇꯧꯔꯤꯅꯤ ꯃꯥꯁꯨ ꯌꯥꯎꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯪꯁꯦ ꯅꯨꯄꯤ ꯆꯦꯟꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯅꯤ ꯑꯗꯨꯅ ꯃꯥꯅꯅꯦ ꯁꯪꯒꯣꯏ ꯑꯁꯤꯗ ꯇꯨꯝꯖꯔꯁꯅꯨ ꯁꯪꯒꯣꯏꯗꯁꯨ ꯂꯝ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯨꯝꯅ ꯊꯦꯕꯒꯤ ꯃꯄꯥꯅ ꯂꯀꯛ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯕꯅ ꯑꯗꯣ ꯄꯥꯕꯨꯡ ꯃꯥꯗꯤ ꯅꯨꯄꯤꯅꯤꯅ ꯃꯇꯣꯝꯇ ꯃꯄꯥꯟꯗ ꯇꯨꯝꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯀꯃꯥꯏ ꯇꯧꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯒꯤ ꯃꯄꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯇꯨꯃꯤꯟꯅꯔꯨꯔꯒꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥꯟ ꯊꯣꯛꯈ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯅꯁꯨ ꯈꯜꯂꯤ ꯌꯨꯝ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯨꯁꯤꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯨꯔꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯦ ꯑꯩꯅ ꯆꯦꯜꯂꯛꯄ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯊꯣꯛꯂꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯇꯣꯝꯇ ꯇꯨꯝꯂꯒꯦꯗ ꯃꯍꯥꯛ ꯃꯄꯥꯟꯗ ꯄꯥꯕꯨꯡꯒ ꯂꯩꯖꯔꯁꯅꯨ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯍꯥꯛ ꯇꯨꯝꯊꯈ꯭ꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯦꯕꯒꯤ ꯃꯄꯥꯕꯨ ꯏꯃꯨꯡꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯂꯒ ꯃꯍꯥꯛꯁꯨ ꯇꯨꯝꯊꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯊꯦꯕ ꯉꯔꯥꯡꯒꯤ ꯅꯨꯄꯤ ꯑꯗꯨ ꯌꯨꯝꯗ ꯊꯤꯜꯂꯨꯔꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥ ꯍꯣꯏꯗ ꯀꯟꯅ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯍꯥꯏ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯒ ꯊꯤꯜꯂꯨꯕ ꯍꯥꯏꯕꯁꯦ ꯊꯣꯛꯍꯦꯛꯇ ꯌꯥꯕ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯗ ꯊꯥꯖꯕ ꯌꯥꯕ ꯋꯥꯍꯩ ꯋꯥꯇꯥ ꯃꯌꯥꯝ ꯑꯃ ꯆꯪꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯆꯦꯜꯂꯕꯅꯤ ꯍꯥꯏꯔꯛꯄꯗ ꯅꯪꯁꯦ ꯃꯥꯒ ꯂꯨꯍꯣꯡꯗꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯅꯨꯄꯤꯗꯨ ꯇꯥ ꯍꯦꯛꯇꯃꯛ ꯊꯤꯜꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯈꯤꯅꯤ ꯃꯍꯥꯛ ꯂꯥꯛꯂꯒ ꯊꯤꯟꯒꯗꯕꯅꯤꯀꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯑꯃꯥꯏꯕꯗꯤ ꯀꯔꯤꯒꯤ ꯆꯪꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯒꯤ ꯃꯄꯥꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯒ ꯅꯨꯄꯤ ꯑꯗꯨ ꯊꯤꯜꯂꯨꯒꯗꯧꯔꯤꯕꯅꯤ ꯅꯨꯄꯤ ꯊꯤꯟꯕꯗ ꯅꯨꯄꯥ ꯌꯥꯎꯕ ꯐꯠꯇꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯊꯦꯕꯅ ꯑꯗꯨꯗꯤ ꯉꯔꯥꯡꯒꯤ ꯅꯨꯄꯤꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯅ ꯍꯥꯏ ꯅꯨꯄꯤꯗꯨꯕꯨꯗꯤ ꯅꯗꯣꯝꯆꯥ ꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯝꯒꯅꯤ ꯅꯪꯅ ꯃꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯩ ꯏꯉꯥꯎ ꯉꯥꯎꯁꯟꯅꯔꯗꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯦꯕꯒꯤ ꯃꯄꯥꯗ ꯀꯔꯥꯏꯅꯣꯅꯦ ꯅꯆꯥ ꯅꯨꯄꯥꯅ ꯅꯥꯏ ꯍꯥꯏꯕꯗꯨꯕꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯏ ꯃꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯊꯦꯕꯕꯨꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯁꯦ ꯂꯥꯏꯑꯣꯛ ꯇꯤꯜꯂꯣꯛꯄ ꯈꯔ ꯇꯧꯔꯦ ꯑꯗꯨꯅ ꯂꯥꯏ ꯐꯠꯇꯕ ꯈꯔ ꯃꯉꯣꯟꯒꯤ ꯃꯇꯨꯡꯗ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯍꯧꯖꯤꯛꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯪꯔꯦꯝ ꯍꯥꯒ꯭ꯔꯦꯝꯅꯕ ꯑꯃꯗꯤ ꯇꯤꯌꯦꯠ ꯂꯥꯏ ꯌꯦꯛꯄ ꯇꯧꯗꯨꯅ ꯑꯉꯥꯡꯁꯦ ꯑꯅꯝ ꯍꯥ ꯆꯨꯔꯦ ꯑꯗꯨꯅ ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝ ꯊꯣꯛꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯥꯏ ꯇꯥꯟꯗ꯭ꯔꯕꯗꯤ ꯐꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯂꯥꯏ ꯇꯥꯟꯕꯤꯔꯣ ꯀꯔꯤ ꯄꯣꯠꯂꯝ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯠꯂꯝ ꯆꯩꯔꯝ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯡꯂꯣꯏ ꯂꯣꯏꯁꯤꯜꯂꯛꯂꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯦꯕꯗ ꯍꯥꯏ ꯅꯪꯅ ꯉꯔꯥꯡ ꯄꯨꯔꯛꯈꯤ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨ ꯀꯗꯥꯏꯋꯥꯏꯗꯒꯤ ꯊꯦꯡꯅꯔꯛꯄꯅꯣ ꯃꯍꯥꯛꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯆꯥꯎꯔꯕ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯍꯥꯛꯁꯦ ꯂꯦꯞꯄꯒ ꯂꯩꯔꯝꯕꯅꯤ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯑꯩꯈꯣꯏꯅ ꯄꯣꯔꯛꯀꯗꯧꯔꯤꯕ ꯂꯥꯏꯒꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯀꯠꯊꯣꯛꯂꯨꯔꯁꯤ ꯍꯥꯏꯔꯗꯨꯅ ꯊꯦꯕꯒꯤ ꯐꯨꯔꯤꯠ ꯑꯃꯕꯨꯁꯨ ꯌꯥꯎꯍꯜꯂꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕ ꯑꯗꯨꯒ ꯊꯦꯕꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯊꯦꯕꯒ ꯃꯈꯣꯏ ꯄꯨꯟꯅ ꯊꯦꯕꯅ ꯊꯤꯟꯅꯔꯛꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯊꯦꯕꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯟꯅꯔꯛꯈꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯂꯤ ꯃꯁꯥ ꯑꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯕ ꯑꯃꯗꯤ ꯃꯃꯤꯠ ꯃꯅꯥꯒꯗꯣ ꯆꯞ ꯌꯨꯡꯈꯠꯂꯒ ꯌꯦꯡꯈꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯒ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯅ ꯍꯥꯏ ꯀꯔꯤ ꯇꯧꯔꯕꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯊꯦꯕꯅ ꯅꯨꯄꯤꯗꯣ ꯑꯁꯤꯗ ꯆꯠꯈ꯭ꯔꯦ ꯑꯩ ꯃꯥꯒ ꯋꯥꯔꯤꯗ ꯁꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯔꯒ ꯄꯔꯞ ꯆꯦꯟꯈꯤ ꯑꯗꯨꯝꯅ ꯊꯦꯕꯅ ꯆꯦꯟꯈꯤꯕꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯇꯥꯟꯅꯈꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯐꯥꯔꯒ ꯄꯨꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯉꯥꯎꯈ꯭ꯔꯒꯅꯤ ꯍꯥꯏꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯅꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯔꯞ ꯆꯦꯟꯗꯨꯅ ꯇꯥꯟꯅꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯗꯣ ꯎ ꯑꯃꯒꯤ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ ꯑꯃꯨꯛ ꯂꯩꯔꯝꯃꯤ
ꯃꯄꯥꯕꯨꯡꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯂꯥꯎ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯄꯥꯕꯨꯡ ꯅꯨꯄꯤꯗꯣ ꯑꯥꯗ ꯐꯝꯂꯒ ꯀꯞꯂꯒ ꯂꯩꯔꯤ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯍꯥꯏ ꯃꯁꯤ ꯚꯨꯠꯅꯤꯅꯦ ꯅꯨꯄꯤꯅꯕꯨ ꯑꯁꯨꯛ ꯋꯥꯡꯈ꯭ꯔꯕ ꯎꯁꯤ ꯀꯃꯥꯏꯅ ꯀꯥꯒꯗꯧꯔꯤꯕꯅꯣ ꯂꯥꯎ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯅꯨꯄꯤ ꯑꯁꯤꯒ ꯅꯪꯒ ꯎꯅꯕ ꯌꯥꯕ ꯅꯠꯇꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯊꯦꯕꯕꯨ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯆꯤꯡꯗꯨꯅ ꯄꯣꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯄꯥꯕꯨꯡ ꯅꯨꯄꯤ ꯑꯁꯤ ꯆꯣꯡꯊꯈ꯭ꯔꯦ ꯃꯥ ꯁꯣꯏꯗꯅ ꯃꯈꯣꯡ ꯇꯦꯛꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯈꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯕꯨ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯅ ꯂꯥꯎꯔꯦ ꯅꯪꯕꯨ ꯅꯨꯄꯤꯗꯣ ꯑꯥꯗ ꯐꯝꯃꯒ ꯉꯥꯏꯍꯧꯔꯕꯅꯤꯅꯦ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯑꯁꯦꯡꯕꯒꯤꯔ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯊꯦꯕꯒꯤ ꯃꯄꯥꯅ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯣ ꯄꯣꯔꯛ ꯁꯤꯗ ꯐꯝꯍꯜꯂꯨ ꯍꯥꯏꯗꯨꯅ ꯐꯝꯍꯜꯂꯤ ꯑꯁꯨꯝꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯄꯣꯔꯛꯂꯤꯕ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯂꯥꯏꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯨ ꯐꯖꯅ ꯅꯤꯡꯊꯤꯅ ꯀꯠꯊꯣꯛꯂꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯪꯒꯤ ꯅꯍꯟꯐꯝꯗ ꯍꯜꯂꯨ ꯑꯗꯨꯒ ꯃꯥꯁꯨ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯟꯗꯨꯅ ꯈꯨꯔꯨꯝꯂꯤ ꯑꯁꯨꯝꯅ ꯈꯨꯔꯨꯝꯂꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯦꯕꯗ ꯏꯕꯨꯡꯉꯣ ꯅꯪꯅꯁꯨ ꯑꯩꯉꯣꯟꯗ ꯇꯤꯟꯌꯦꯠꯄꯤꯔꯅꯨ ꯂꯥꯏꯌꯦꯠꯄꯤꯔꯅꯨ ꯍꯥꯏꯗꯅ ꯁꯦ ꯅꯀꯣꯛꯇꯣ ꯁꯤꯗ ꯈꯨꯔꯝꯃꯨ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯑꯩꯉꯣꯟꯗꯁꯨ ꯌꯦꯠꯄꯤꯔꯅꯨ ꯅꯉꯣꯟꯗꯁꯨ ꯌꯦꯠꯆꯔꯔꯣꯏ ꯍꯥꯏꯔꯒ ꯈꯨꯔꯨꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯁꯤ ꯑꯗꯨꯒ ꯏꯕꯨꯡꯉꯣ ꯊꯦꯕ ꯅꯍꯥꯛ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯅꯪꯒꯤ ꯃꯇꯨꯡꯗ ꯃꯤꯅ ꯀꯧꯔꯛꯂꯕꯁꯨ ꯈꯨꯝꯕ ꯌꯥꯔꯣꯏꯀꯣ ꯋꯥ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕ ꯑꯗꯨꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯊꯦꯕꯒꯤ ꯃꯀꯣꯛ ꯑꯗꯣ ꯀꯟꯅ ꯐꯥꯔꯒ ꯊꯝꯃꯤꯕꯅꯤ ꯇꯨꯡ ꯍꯟꯅ ꯌꯦꯡꯈꯤꯗꯅꯕ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯀꯣꯛ ꯐꯥꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯩꯅꯗꯦ ꯍꯥꯏꯗꯨꯅ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯁꯨꯌꯥ ꯌꯥꯔꯝꯗꯦ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯌꯥꯔꯣꯏꯅꯦ ꯁꯦꯅꯦ ꯅꯉꯛꯇꯣ ꯁꯣꯝꯗ ꯆꯨꯝꯅ ꯌꯦꯡꯉꯨꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯊꯦꯕꯅ ꯇꯨꯡꯗ ꯑꯩꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯏ ꯇꯨꯡꯗ ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯃꯥꯏꯕ ꯑꯗꯨꯅ ꯂꯩꯊꯣꯛꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯍꯥꯏꯕꯗꯒꯤ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯉꯛꯊꯤ ꯆꯞꯇꯨꯅ ꯊꯝꯕꯗꯒꯤ ꯂꯩꯊꯣꯛ ꯐꯥꯎꯗꯤ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯒꯥꯔꯤ ꯑꯗꯣ ꯌꯥꯝꯅ ꯊꯧꯔꯛꯄꯅ ꯌꯨꯝ ꯌꯧꯔꯕꯗ ꯊꯦꯕꯗꯣ ꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯑꯣꯖꯥꯃꯥꯏꯕ ꯐꯥꯕ ꯅꯪꯍꯧꯗ꯭ꯔꯦ ꯀꯝꯗꯧꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯥꯔꯦ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯌꯧꯔꯕꯅꯤ나 ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯦꯕꯗꯣ ꯀꯔꯤꯅꯣꯃ ꯇꯧꯕ ꯍꯧꯔꯛꯏ ꯃꯁꯥꯗꯣ ꯂꯥꯏꯍꯧ ꯍꯧꯕꯒꯨꯝ ꯅꯤꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯂꯝꯕꯗꯒꯤ ꯕꯣꯝ ꯂꯥꯎꯅ ꯇꯨꯈꯤ ꯃꯁꯥꯗꯣ ꯁꯥꯔꯩ ꯍꯧꯕꯒꯨꯝ ꯐ꯭ꯔꯪ ꯆꯣꯡꯉꯤ ꯑꯗꯨꯃ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯪꯅꯔꯤꯕ ꯀꯩꯔꯣꯜ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯈꯣꯏ ꯍꯜꯂꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯧꯗꯨꯅ ꯊꯦꯕꯕꯨ ꯃꯥꯡꯒꯣꯜꯗ ꯊꯥꯡꯒꯠꯂꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯒ꯭ꯌꯥꯟꯂꯥꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯦꯕꯗꯣ ꯑꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯒ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯅꯍꯥꯛ ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯊꯦꯕꯅ ꯍꯣꯏ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏ ꯇꯧꯕꯇꯕꯨ ꯅꯍꯥꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯇꯠꯇꯅ ꯂꯥꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯒ ꯂꯣꯏꯅꯕ ꯇꯤꯟꯅꯕ ꯌꯥꯔꯣꯏ ꯐꯔꯦ ꯅꯪꯒꯤꯗꯃꯛꯇ ꯑꯩꯅ ꯖꯟꯇ꯭ꯔ ꯑꯃꯁꯨ ꯁꯥꯕꯤꯔꯒꯦ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨ ꯆꯪꯉꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗꯒꯤꯗꯤ ꯅꯍꯥꯛ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯥꯏꯕꯗꯣ ꯆꯠꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯕꯅ ꯃꯄꯥꯕꯨꯡꯗ ꯑꯩꯅ ꯎꯈꯤꯕ ꯅꯨꯄꯤꯗꯣ ꯎ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯀꯞꯂꯒ ꯂꯩꯔꯝꯕꯅꯤ ꯑꯃꯨꯛ ꯍꯧꯔꯛꯄꯗꯨꯗ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯃꯗꯣ ꯚꯨꯠꯅꯤ ꯅꯪꯅ ꯎꯔꯤꯕꯗꯣ ꯚꯨꯠꯅꯤ ꯍꯥꯏꯔꯛꯄꯗ ꯊꯦꯕꯅ ꯐꯔꯦ ꯈꯣꯡꯅꯥꯡ ꯆꯥꯎꯔꯕ ꯑꯗꯨꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯝꯂꯤꯕ ꯑꯗꯨꯅ ꯚꯨꯠ ꯑꯣꯏꯔꯕꯗꯤ ꯊꯥꯕꯜ ꯃꯐꯝꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕꯒꯤ ꯃꯄꯥꯕꯨꯡꯅ ꯃꯆꯥꯁꯦ ꯐꯠꯇ꯭ꯔꯤ ꯍꯥꯏꯔꯗꯨꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯤ ꯑꯗꯨꯒ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯜꯂꯨꯔꯒꯅꯨ ꯏꯕꯨꯡꯉꯣ ꯊꯥꯕꯜ ꯃꯐꯝꯗꯕꯨ ꯎꯕ ꯑꯣꯏꯒꯦꯔꯥ ꯈꯣꯡꯅꯥꯡꯈꯣꯡꯗ ꯎꯕꯕꯨ ꯑꯣꯏꯒꯦꯔꯥ ꯃꯗꯣ ꯊꯋꯥꯏ ꯑꯃꯈꯛꯇꯅꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅ ꯃꯤꯒꯤ ꯂꯥꯏꯔꯝꯗ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯆꯟꯕ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯅꯅꯤ ꯇꯧꯔꯛꯂꯤꯕꯗꯣ ꯍꯥꯏꯔꯤꯕ ꯃꯈꯣꯏꯅ ꯃꯤꯒꯤ ꯌꯀꯥꯕꯨꯡ ꯑꯣꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯆꯜꯂꯨꯕꯗꯒꯤ ꯃꯉꯣꯟꯗ ꯁꯨꯝꯅ ꯇꯝꯅꯔꯛꯄ ꯑꯀꯤ ꯑꯈꯪ ꯅꯪꯍꯜꯂꯛꯄ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯐꯔꯦ ꯁꯤꯗꯒꯤꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯛꯂꯔꯣꯏꯗ ꯑꯩꯅ ꯖꯟꯇ꯭ꯔ ꯁꯥꯕꯤꯔꯒꯅꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯀꯩꯁꯨ ꯂꯥꯛꯄ ꯉꯝꯂꯔꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯃꯥꯏꯕ ꯑꯗꯨꯅ ꯊꯦꯕꯗ ꯖꯟꯇ꯭ꯔ ꯑꯃꯕꯨ ꯀꯤꯕꯤꯈꯤ ꯃꯁꯤꯗꯒꯤꯗꯤ ꯊꯦꯕ ꯅꯥꯔꯦ ꯇꯥꯕꯗ ꯁꯨꯟꯗꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅꯃꯛ ꯂꯥꯛꯂꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯂꯤ
नुमित अदुदा थेबा मतोमता युमदा हनगनी हाइदुना हनखिबनी हाइदुना वारी लिरकली असुमना वारी लिरकपदा ममानबसिंग अदुगी मरक्तगी अमना लेकाय अदुदा लैरिबा उ अदुदी यामतनबा मफमनी मफम अदु नुपी अमा हेक हेक थोकपनी हारिबा नुपी अदो आइखुना थाबन चोंगलिबा नुमित अदुगी हप्ता अमगी ममांगदा पुलोइदुना हाइबदी उ अदुदा थौरी यालगा सिरमबदगी महाकु पुलोइदुना मथौ मंगम पांथोखिबा नुपीनी हारिबा नुपी अदुगी सोरात कई लोइद्रिबनिना आइखोइदा अदुगुमलबा अकी अखंग खरा नखलक सोदन ओइरमगनी अदुमना हाइरकपदा लैरिबसिंग अदुना नाहाकि मतौ करमना खंगलिबनो हाइदुना हंगलकपदा ममानबा अदुना लेकाय अदुदगी नुपी अमा महाका खंगरी मरम अदुना आइना खंगलकपनी हाइरखी मतौ असुमना अमाइबा अदुना फरे फरे अदुबु ओरबदी सोरात ओरगा पुनम कोकलगनी हौजिकिदी आइना सिरिबा जंत्र असिना नाहाकु ngaखुइ सेनबिरगनी हाइदुना हौजिकती लाई खुरम्बा पुंगलोइ लोइसिल्ली असुमना तौदुना हौजिक थेबदो तपना तपना हानगी महौसागी पुंसिदा हंजलखी असुमना ममानबसिंग अदुगा पुल्लगा लपता था लोइखिबा मतुंग सजीबुदा चेराउचिंग कामिनखी वारी असि मतंग असिदा लोइसनजरी आइना वारी असि पथोक चरप मतमदा सोइखिलानखिबा अरान ओहि यावरबसु ताबिरिबा पुनमकना पुक्चल साउना ngaपिगनी मयामबु अरोइबदा अमुक्का हना खुरुमजरी।